JCILPS की पुंग तरा हुमदो की सिंथाले पकी खोंजंग न महोत्सा की पुंसिदा आकार पीरे खुरमजरी मीडियम तबीर बसिंग बताराम नोकचरी पाव संदोक न पिजरी असेंबली न पास तौकिबा बिल अहोम SNP की महुत्ता बिल अमा विथहोल्दा थमखिबामदी अतोपा अनीना मखाताना खनरी हैबा वफमबु यानिंगदब फोंदोक्तुना JCILPS नंगसी अयु पुंग मंगादगी नुमिदांग वायरम पुंग तरुक फावब सथरिबा सिंथालेपगी खोंजंग असिना महोत्सागी पुंसिदा अकायबा पीखरे सथरिबा सिंथालेपगी खोंजंग असिना अनकपामदी अरापदा चेनगदबा पैसेंजर गाड़ी सिंह महोत्सागुम चेनखिदे ख्वाइरंबन कैथेल काबगी चांग हंथकी पौना कैथेल थंकाल कैथेल गंभीर सिंह आर्केड अमदी बीटी रोड न चिंगबा मफम सिंगदा दुकान कया थोंग लोनखी लंबी दमी चटपगी चांग हानग मानखिदे ऑयल पंप क्या थोंग लोनखी हौजि फावगी ओइनदी पामदबा थौदोक थोकपगी पाउ लेट्री अमरोमदा JCILPS नंगसी अयुपुंग मंगादगी नुंथिलगी पुंग तरुक फावबा सिंथाले पियु हाइना मियामदा खंगन खरबसु उरिपोक फ्लाईओवर मनाक्तगी नौरेमथोंग फावबा मियोय खरना लंबीदा तयार मै थाबा मदी उवा पेशिंदुना लंबी थिंगबगी थबक सथखरे धर्मगा मरी लैनना लाखिबा मियोय सिंह फावबा लंबीदा चटहनखिदे लंबीदा लाकपा मियोय खरना JCILPS ना हाइखिबदी सिंथाले पियु हाइबनी करिगी लंबी थिंगलिबनो हाइबा वफम थंगलपदगी लंबी थिंगलिबा सिंगा उंखनबा थोखी अमरोमदा JCILPS की खोंजंग सौगतुना सिंथाले खिबदगी यारिपोक बाजारदा महुसागी पुंसिदा चाउना अकायबा पीखरे अमरोमदा खोंजंग असिबु सौगतपा मियोय कयाना लंबीदा थोरक्तुना अचट अवोक सिंह थिंखी इम्फाल उख्रुल लंबी की मफम खरदा सुमियोय क्याना लंबी थिंगबगी थबक सथखी अथिंगबा थुगाइदुना लाकपनी हाइबा गाड़ी कया अमांगा ताथोगनख्रे असेंबली ने पास तौखिबा बिल अहुम की मनुंगदा अहानबा बिल दी प्रोटेक्शन ऑफ मणिपुर पीपल्स लिसिंगनी गतरा मंगा असि प्रेसिडेंट यारखिदबा मदी अतोपा बिल अनीबुना मखा ताना खननबा हायरखिबा वफम अदुगी मतंगदा मतौ करमना बिल अहुम असि वारोशिन पुरकदबगे हाइबगी मतंगदा सीनियर एडवोकेट खाइदेम मनीना ISTV न्यूज ता वफम क्या थमलकली बिल अहुम सिगे मनुंगदा प्रोटेक्शन ऑफ मणिपुर पीपल बिल 2015 असि विदहोल तौरे असि पुरा यादरे अदुना मसीगी मतंगददी अखोगी लाइबा जून जुलाई जून के लोरपा जुलाई की स्वाइदा असेंबली स्पेशल सेशन अमा फमगा अनौबा बिल अमा पुथोक्तना इंडिजिनस पीपल कन्नना बिगी मतंगदा माइकई खुदिमकी खन्नरगा असेंबली दा पास तौरगा थाबा चुमी अदुगा अनी सुबा अमसुंग अहुम सुबा बिल MLRN LR Act अखोगी 7th Amendment Bill 2015 Sovereign Establishment Second Amendment Bill 2015 हाइरिबा बिल अनि असिदी हौजिमक प्रेसिडेंट ना या दे हाइद्रिबनिना SNP द्रिबनिना मधु SNP ने नबी दमुक्ता एक्सपर्ट सिंग खनिगी गनी हाइबसे असिदी याम खरदी येंग चंगी अदुमपु मतम थेंगना लोबसे मसी चुमदे था तारा रोमसे असि लेरब कांदा बिल अमना याद्रे अनि ना हौजि खनिगिनी हाइबसे मसी मतम थेंगमली अदुगा असिसु याम थुना तौरेरगा पास तौबा चुम्मी नत्रगदी मणिपुर पीपल मणिपुर प्रजा सिंगी साउनिंगबा खोइ साउनबा अदु पुनमगसे मसी मखाताना खोइ थिंगबा ngमोय मरमदुना हौजिक मणिपुर सरकार न तौबिगदबसे बिल अहुम सिगी यारक्त्रिबा बिल से मसी महूत अमा सिंदो एरगा याम थुना असेंबली पुथोकना बहोनबियु लोइनना रेमोरिबा बिल अनि से मसी अथुब मतमदा प्रेसिडेंट की SNP नबा याम थुना याम कन्न तक्सन चुम्मी हाइना इथमजनी भारत सरकार दा बिल अहुम एक ओलु हाइना खोंजंग चंगसिलिंगैदा बिल अमबु विथ होल्ड थमखिबा मदी अनीबुना खनरी हाइबा वफम थमलकबबु माइकै क्यादगी पेंदबा फोंदोकनरती ब्रेक अमतंग लंगजरी
Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mang unabiu Dr. Madhubala Laser Beauty Clinic MZ Avenue Imphal Sabalak matungina ingkali bu nipimja singda awa je thing pangi awa kya lagi khasitang urbisu kana ba phangna ba nipi macha khaktangi urba higher secondary school ama mamang sei dagi mayam gi dama budul tam chakai asimak Ascent Girl Academy Sangolman Vijay Govinda mamang da mention below Hakchangi labor solak padagi puju singaktaba hakchang choktarba tumba chaba yaraktaba khong hama nungayaktaba singidamak amatta nairba upaidi Jolib Syrup amasung Jolib capsule bu changni sinabio Nasia Coaching Center, New Chakon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Babichan, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats. Irodio Coaching Institute. Admission open for class 11 Science CBSE 16 June 2016. Visual based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irodio Coaching Institute, Kangabam Leirak Machin behind Baigo Hotel. Build your success BYS Palace Compound Machalema School. 6% taba ngandara pasi no ba amasung BYS Coaching Institute ani mata ai credit division ni BYS ki hostel da lejadna BYS ki financial revision course ani ma biyawa ga mai pa pasi ngandara kiran. Admission is going on. Amuka na taram nokchari Imphal dagi Moirang Phauba amadi Imphal dagi Moria Phauba 4 lane oina semnabagi thorang leire haina Chief Secretary Ona Bakishon haikre masigi damakta palel dagi Moria Phauba lam lokshin bagi thabak haukre wangjing dagi hairop taraba matungda machi phauga khudeng thabi phauba chatkadaba lambi amasu semnaba ministry na ayaba pire masina Mori lambi da ban tawakpa matamda chathok tasin tawbada chawna khudung sargani look is policy oina India ga South East Asia countries singa hena lambi thong samnabada hena khudung saba lakadori Imphal dagi Ziri phauba lambi hena fagatnaba Tagyel dagi wahengbam lekai phauba 4 lane amadi Tagyel dagi Jiri phauba 2 lane oina semnaba state government ta lambi gi oiba fibam khanghalakpa loinana detailed project report saba haure haina National Highway and Infrastructure Development Corporation Limited na khanghalakle hairi Manipur sarkar dagi Maikai dagi Imphal dagi Moidang Pok phauba 4 lane oina sembinaba ministry da taknaragani haiki Imphal Ziri lambi gi barak amadi makru thong asi paka thong oina semnaba DPR saba loibaga loinana lam lotion bagi thabak su loikre chahi ani gi manungda paka thong oina saba loshilagani Imphal dagi kangchup taraba matungda Tamenglong yaugadori balambi asi semnaba thabak paikhatpa khumang chawsile Tamenglong dagi hablong amadi tawsem phauba lambi semnaba DPR saba loire lambi asina Samastra dagi silchar faudana lakleba lambi singa samnan gani haiki haideba lambi singa si chahi taret rom amuk hana semjin sajin daba mong da thamba yana ba quality control tawna semgani tadu bidagi tawloi fauraga ukhul fauga lambi semna ba DPR sabagi thabak sathari ukhul dagi Nagaland chatpa yana ba Jesami faugi lambi semna ba DPR semli Imphal dagi Kohima faugi su 4 lane oina lambi semna ba DPR semli lambi thongi fibam fagatna ba honarakliba asina mapung phana mai paklabadi chahi ani ahungi manungda yumlon nariba state singamadi country singagi marakta afaba mari puraktuna Manipurna chawkhat lamjelda yawbada kumang chawsin bangam lagani haiki chawkhat thoranga khwaidagi maruoiba khongthang ama oigadrisi masagi lambi thong phaba sini lambi thong si phanabai damta barskana Ministry of Road Transport and Highways na ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯁꯤꯡꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯠꯅꯕ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯨꯛ ꯏꯁ ꯄꯣꯂꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒ ꯉꯁꯥꯏꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯂꯩꯅꯕꯒꯤ ꯀꯅꯦꯛꯇꯤꯕꯤꯇꯤꯗ ꯍꯥꯏꯔꯤꯕ ꯏꯝꯐꯥꯜ ꯃꯣꯔꯦ ꯔꯣꯗ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄꯁꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯥꯛꯀꯗꯣꯔꯤ
ꯁꯤꯗ ꯅꯠꯇꯕꯗ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯀꯝꯄꯅꯤ NHIDCL ꯍꯥꯏꯅ ꯑꯃ ꯂꯩ, ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯗꯦꯕꯂꯞꯃꯦꯟ ꯀꯣꯔꯄꯣꯔꯦꯁꯟ. ꯃꯁꯤꯅ ꯏꯝꯐꯥꯜ ꯇꯨ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯕꯤꯁꯤꯁꯨ ꯃꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯕꯗ ꯏꯝꯐꯥꯜꯗꯒꯤꯅ ꯃꯣꯏꯗꯥꯡꯄꯣꯛ ꯑꯗꯒꯤ ꯀꯩꯊꯦꯜ ꯃꯥꯟꯕꯤ ꯁꯤꯐꯥꯎꯕꯗꯤ ꯑꯩꯈꯣꯏ 4 ꯂꯦꯟ ꯑꯣꯏꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤ. ꯑꯗꯨꯒ ꯉꯁꯥꯏ ꯆꯤꯡꯒꯤ ꯄꯣꯔꯁꯟꯗꯨꯕꯨꯗꯤ 2 ꯂꯦꯟ ꯑꯣꯏꯕ. ꯑꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯕꯔꯥꯛ ꯑꯃꯁꯨꯡ ꯃꯀ꯭ꯔꯨ ꯕ꯭ꯔꯤꯖ ꯑꯅꯤꯁꯤ ꯁꯥꯟꯅꯕꯒꯤ DPR ꯁꯥꯕ ꯂꯣꯏꯈ꯭ꯔꯦ. ꯃꯁꯤꯒꯤ ꯂꯦꯟ ꯏꯀ꯭ꯋꯦꯁꯟ ꯂꯣꯏꯈ꯭ꯔꯦ. ꯇꯦꯟꯗꯔꯤꯡ ꯐꯥꯎꯕ ꯉꯁꯤ ꯉꯔꯥꯡꯒꯤ ꯃꯅꯨꯡꯗ ꯃꯣꯏ ꯇꯦꯟꯗꯔ ꯇꯧꯈ꯭ꯔꯦ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯥꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯐꯔꯛꯄ ꯆꯍꯤ 2-3ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯅꯦꯛꯇꯤꯕꯤꯇꯤꯁꯦ ꯑꯁꯥꯝꯒ ꯑꯣꯏꯔꯁꯨ, ꯅꯥꯒꯥꯂꯦꯟꯒꯤ ꯑꯣꯏꯔꯁꯨ, ꯁꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯒ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯐꯔꯛꯇꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤ ꯑꯗꯨꯒꯨꯝꯕ ꯂꯝꯖꯦꯟꯗ ꯑꯩꯈꯣꯏ ꯌꯥꯎꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯊꯝꯖꯒꯦ. ngasi ayuk pung 9 rom taba matamda chingmairong khongnang ani karakta leiba city hospital da sakhangdaba singna Chinese hand grenade ama thanam le. Police na aswangam yaudana lokthokre bomadu hospital asigi campus manungda khamduna thamba Tata Indigo car amagi makhada thanambani hairi. Manipur State Illness Assistance Fund gi makhada BPL gi makhada leiba anaba singda sel gi mating pangkhre. Lamfel da leiba ima hol da pangthokiba thoramadu Health Minister DK Korungthang, Director Okram Ibomsa, National Director P. Shyam Sundarna, Saruk Yaki. Ngasi anaba chama kuntra da sel gi mating piki. Health Director Okram Ibomsa na BPL gi makhada leiba lairaba miyushing da piba senfam asti Manipur Sarkar na society ama semduna state amadi center government ani gi fund na piba senfam ni makhata na senfam singyan thoki gani haiki. Na fund collect tawraga akhoi government ki thabak si tawdraba aduga yamna sulare jaba BPL family makhada leiba aduga aruba na abadi naraba patient sing se upai lejeru sing sigi direct akhoi case assistance hai tare up to 1.5 lakhs maximum mi patient amada aro tawdadi moi se once in a lifetime amu phangre amu kalobe masi pi ni na ba khona phanji state government na 66% puthokpa aruga Central Government na 33% puthokpa habri akhona crore mari puthokam dan moina ani puthokbiba asmasi taraga punjin ma phanjina akhoi application ma akhona mayam advertise taraga moisi akhoi sumai narure aduga mo BPL family ni habasi apply to halaga moina changi paisa do akhona reimburse to bibane upai jeda basing siang ko Nimai Chan Luang na media da Andro Kendrigi National Food Security Ekicheng Kendrigi MLA na lupa lak kuntra mari rom da yenthokre haina phongdorak libas yumpham yaudabani masigi mayokta aingi oiba thabak lokhalagani haina Kendrigi MLA Syam Kumar ngasi mahake quarter da pangthokpa pawmising unabada phongdokre mahaga makhata na haikibada Andro Kendrigi oina hojik forward ration card semba loidri AAY gi card khara supira kadaba watli April tha da laukiba cheng sing phangpham thokpa myusing da phangan khre mahake mingchat thina ba wafam phongdopa silaibak thibani haiki Semama tawbasi yam laibak thibani mak masamaksu khoi tam manga karama ba du horan thi tawduna cheng thau thum huran dana kan turun tawduna bajan bot ka da misa amana andro kendra gumbada samaina khoi yamna khoi mina kong singna ba habi ko yam thagale adubu sumna asengba accurate oiba number do madu oina ai hainba pame adu mana khoi check tawbi basi tha khuni check tawbi yani adu huji public platform amada praja singi sing si kota mayam si hok pade na huji pauda public platform amada mala aga ai baton tawjerake padana ko public platform amada wa ngangu su yani adu mana hai mayam si sumbe halagadi ai any prajana piba dandi do idum logani adu karumba ma sina karumba sumba aramba prajana media ki thongda ai mche thinaba amadi andro kendra ki praja sum mche thinaba sumata to pomsti koi aingi thong lem na khak thar
Imphal West ki IMC ki Mikhal da ngarang masing thiba loiduna ward number 23 ki CPI gi mirep Soraisha Memsanana kare haiduna media da laukthokraba matung INC ki mirep Herozit ngangom na masing nipal helaga mai pakli haina laukthokiba bu yaning da phongdoktuna RO di State Election Commission ki secretary da ward number 23 ki recounting checking tawbina ba wakhat kre hairi ngasi ward number 23 ki CPI mirep Memsana gi mayum da pangthokpa pawgi mifam amada wafam asi Memsanana haikibani mahagna makhatana haikibada asigumba mong maril tadaba thong asi yaningde loinana recounting checking pangthok triba fawwa mai pakpagi certificate pithok pidana ba suwakat khre hai amorumda ngarang board masing thiba loiraba matung amuk hana rechecking tawki haibisi election agent sing yawhandana matau karamna pangthokhibano haina election agent oikiba dushana phongdoki CPI State Council ke secretary Dr. M Narana thawong asi ifong phongna samjin sajin bagi thabak sathai takpani maramaduna legally morally fight tawani haiki maina counting su nangi ward asigi manung da leiriba polling station tare adu ikon kona tungana figure what is the reason adigi di kare na pausi sandokna laukthokra matungda amka recount to di second candidate su khangde agent su khangde karamba kanda karamaina moina recount to dori what is the authority where lies the legality of that counting aduga nipan hela kai guys di chayam chanar kan legally you fight down aduga masi morally we can't tolerate such kind of manipulations achumba khangna hona bada we have to struggle adu democratically we fight down na chungmani I sida in salai I will go now we will meet them karmai pokibna pote su clear koi there this kind of manipulation can never be tolerated Singjamai Kendra gi ward number 15 13 amasung 13 mai pakraba BJP gi councillor Thokchom Bangkim Thokchom Eliza amadi Leisangbam Lokeshwar mu opagi thoramang ngarang BJP Singjamai mandal na senduna mandal asigi treasurer Oinam Romen gi Oinam Thingel de leiba yumda pangthokre thoram maduda mandal asigi president Joy Kumar amadi karmi kya nasrugya ki Oinam Romen na phongdokibada Singjamai Kendra gi oina councillor ahumak BJP na mai pakpa asina lakadori ba general election da su Kendra asigi oina BJP na soida na mai paklagani Kendra asigi awonba ma pamle habadu councillors gi Mikhal asina mayek sing na takle haiki adulana akoigi lakadaba akoi assembly election da akoigi mani singamai da awon ma soidagni soida poragani habate councillor ahum sigi atoba mek na ru kudamni masi haraga akoigi singamai da awon ba BJP gi tapuma soida na le habate Imphal West ki IMC ki Mikhal gi board masing thiba ngarang loiduna Mikhal gi fal haido khibaga loinana ward number 10 gi mai paklaba councillor kun amadi members sing dangasi Imphal West ki RO SDO Lamfel Bantina certificate sing yen thokre Assembly da pass tawkiba Yelhomi kananaba bill ahum Bharat ki president ayaba pirektaba asi Yelhomi sing kanba pamdre takpani haina ipak ki president Sapamcha Jadumani nangasi ipak ki office ta pangthokpa pamishinga unabada phongdokre political party ki Myoy Singh sarkar asina Delhi da puduna chatpa si Praja Singh bu uchai bani MLA humpu resign tawpham thoi lisingani ga tarani thoi tara humdoi da assembly na pass tawkiba Bengal Eastern Frontier Regulation Act listing amaga chani pan humphudra humdoi Manipur da chana hangadabani haiki bill sigi hakta akoigi singi akoigi maruina naga kuki haiba tare moi asobo movement ama huji sagali noi mapan ama huji laita dana le kupoloi arga ngarang nahan akoigi Delhi da akan ba movement changchali ngarang bhokta ari amuksu mo hayeng dagi economic blockade ni tarani tawre tawbe economic blockade tawisi makoi bill si mayuktane Hojik Manipur ki injiri karo daba Manipur ki singmi tami kudimuna yaba aduga akoigi laiba akoigi nesona North East Student Organization su movement changjaliba hojik changjaliba akoi North East leba state tareta Bengal Eastern Frontier Regulation 1873 chanhan gedabani inline pami system je state tareta changjing gedabani haiba movement sidai da
Manipur isu hanadi changelak movement oibanina masida join tawrakana sanganba haibase masi akhui asumba khongthang oigini haibase ipang law Travel gi look kaya nangarang Delhi gi Sardar Patel Mark mamangda khongchat chatpada Delhi Police amadi babanda laiba Manipur Rifles ki personnel singna sathakhiba thawongbu yaningda phongdok tuna ngasi ahing nongyaidagi Manipur gi tribal singna khundariba mafam singda pung kunmari gi total shutdown tawbugi khongjang changsilagani haina anti tribal bill gi JS na thadrok pa cherol amana khangalagli JSPS na pung tarawndagi sinthale pagi khongjang na mausa gi punsida kai pi